Huranba Matung Meiringba Oina Kuki terroristing Takthoknaba combing operation Chathaduna Uyokchingda Central Forcing Leiba Houkhre Pawasi Leiba ki Meira Pawse dagi Lokhachabane Imphal East District ki Lamlai Assembly Constituency ki manungsa liba Thamna Pokpe Santi Khongbal Sana Sabi Sabungko Khuna Wamade Sabungko Khunja Wairiba Mafam ase Kuki terroristing na yamna toina bomba masung nongmai kapsilaktuna Landarak le haibasi khanglabasu ngasi fawba Manipur lengaki maikaidagi Kuki terroristing ki laifam khanglabasu takthokpagi thabak Chathaduna leirakhiba adubu mangba takpa loiraga wakhal tarae Huranba Matung Meiringba gi thabak oina ngarangdagi hauna Kuki terroristing na khulingduna leiriba Thamna pokpi amadi Santi Khongbal ga naknana leiriba Uyokching haidiba mafam asida combined force ki kangbu changsinduna combing operation chathaba Houkhre ngasi ayuk pung 4:10 rom taba matamdagi hauna BSF CRPF amade Manipur Police ki apunba combined team na mafam aduda sangsinduna Kuki terroristing Takthoknaba thabak Houkhre khongjang aduda Imphal East District Police ki additional SP Manaubi amade Heroes na lusingduna operation adu sathakhe combined team gi kangbuna Uyokching haidiba mafam asida asamba lambida changsinaba honavada masing yamlaba Kuki nupising thoraktuna Go back Central Force Cyber Kholau Lauduna Thingnaba honakhe adubu Athingba dunam khaiduna combined team gi kangbu mafam adu sangsinke pawasina hai mafam adu sangsinba matamda Kuki terroristing di mafam adu da leiramdre adubu makoina mafam adu da saramba bunker 1 2 3 4 saduna leiramba thengnakhe loinana bunker pareng adu samnana tunnel tawduna sathokasin tawraga paktharaga nongmai kapa yana ba semlamba thengnakhe hairiba bunker mari ase Houkhre BSF ki kangbuna ngasi dagi hauna laisinba Houkhre makata na henba security forcing Uyokching amadi thangnana leiriba chingsang parengda Central Security Forcing thomjinaba sem saba Houkhre loinana hayengdagi hauna JCB sizinaduna BSF singge laifam semnabagi thabak paikhalagani haire ngasi dagi hauna Uyokchingda leiba Houkhre BSF personnel singi chana thangnaba polam sing lamlai SG MLA KIS ibom sana sillangbagi thabak chathaki haire Pawasina Uyokchingda combined force ki kangbu laisin khibaduda mafam aduda leiramba Kuki terroristing Houkhre Sangran Tuisin Faimol haidiba mafam asida kumtharaktuna laisin khre haibagi pawsu khunjasingna khangba ngamle haire maduna nauna Kuki terroristing na Houkhre laisili haidiba mafam asida combined force ki kangbu changsinduna makhoibu phaganaba amade takthoknaba honadrabade makhata na nongmai kapsinduna maitai khulsingda landarakpa yabagi chingnaba lei haire Amaromda Houkhre Yaingang Pokpi Bazar da Maikai Adumgi Ima Ibel Singh ahing yarek tuna leire Bye bye Amadi New Year ga mari Leinana Athingba Thamle Pawasi Leiba ki Meira Pawse dagi Lokhachabane Sahi asigi Aroiba amadi 2025 ki sahi hauba numit haibade Bye bye Amadi New Year ga mari Leinana Khetrigau area na konba mafam da leiriba Ching Lobuk amadi Tourist spot singda picnic satpa mayai kaba ni sa sizinaduna akoibada leiba miyamna singnaba yaba thabak amata tawba yaroi haina apunba Meira paibi loop Khetrigau kendra gi secretary P Anitana press ta thadorokpa cherol amana haire cherol asina hai haukiba mamang sahi 2023 dagi ngasi fauba leptana chathariba lan asida aikhoi mikumna hum singna leitaba yadaba tanja adu Houkhre oire aikhoi gi inkhalakliba naha singna mayai kaba ni sa sizinaduna langduna matamangan gadaba natte aikhoi gi khunai asi manglomda sangsinanaba aikhoi punna honaminaba matamne maramasina bye bye amadi New Year gi damak Khetrigau kendra na konba mafam amatada langbigano mayai kaba ni sa sizinaduna picnic party na chingba sinba amadi saksa haijanaba amata tawbidanaba miyamgi mafamda appeal tawrakleng